Hanumaka channel Sigi Mike de Gimiampano Putarama, Chabalone Kogno Kurumjari. Madingasi Fonka pouches in the Gimaro headline sing the Mara pouching Puduna Luxury Tabisi. Manipur Hanagi CM Guinea Highway League Okibo audio clip temper Tawi SC. Ngasi government employees sing pen down strike ki Kongsing Song Singadawi. IDP sing the relief material Gimhota Sell on a P Bahukre. Manipur University gi BC Lok to Uhaiduna Mahiro sing a Ras Baban the Tomjin Cray. Hauzik Maroba Pau Tabishi Manipur gi Hanagi CM Guinea Highway relief Lik Oikiba audio clip Tempatawi SC Manipur gi Hanagi Chief Minister N. Biren Singh Guinea Highway Lik Oirakiba audio clip adu Tempatawi Haina Gujarat Labour National Forensic Science Laboratory NFSL Supreme Court Pikalak report na Hairi Haina Supreme Court na Fongdokre Supreme Court ki Justice Sanjay Kumar amasung Justice Alok Adari anigi bench dang si tathakiba hearing da NFNL na pikhatlakiba report leak oikiba audio clip sing adu semdok sadokpa amadi tampering tawbagi mami tai amadi original source oidabana clip sing adu forensic voice comparison tawnabagi damakta scientifically matik chade report adu yumpham oiraga audio clip sing asida wangang liba adu manai natraga manade haibagi mot laite haina bench asina fongdokhi Lik Oirakiba audio clip sing asigi matang the independent oiba SIT am same do natijan hanbiu haina KUKI Organization for Human Rights Trust Kohorna Thadurakiba petition amaga mari lena chatharakiba hearing aduda Kohor gi maike de lepkiba council advocate Prashanta Bhusan NFSL gi report adugi copy amamam petition da PB duna makhoi gi oiba paukum pina na batanja PBU haiba court da thamki Court na report adugi copy amamam petition gi council da pina na bakhangan kibaga loinana matter adu December na panda makhatha thanaba matam lepki Central Forensic Science Laboratory CFL na audio recording adu test tawna na ba khotnabagi thawong adu court na nungnangwa phongdokladuna thawong adu misdirection ni haina chahi asigi August raga mapanda phongdoki matter asiga mari lenana August kun ga manga da tathakiba hearing leak Oirakib audio clipsing adu semdok sadokpa edit natraga temper tawba leibra haina khangdoknaba matter adu NFSL Gandhinagar Gujarat refer tawki masiga loina na chayet naribu audio clipsing adu da yawriba khonjel adu court da emit tawkiba audio clip adu da yawriba khonjel ani asi misak ama khaktigi oibra haibadu yengana ba khanganki chahi asigi met manga da expert court na asina leak oirakiba audio clipsing adu aseng khangdokna ba forensics report ama yenglaba matung state sarkar na anoba report ama pikhatlakna ba khanganki court asina audio clipsing adu forensics report adu seal cover da pikhatlakna ba CFSL da khanganki mamang sahi November 9 da court na kohar da leak oirakliba audio clipsing asibu aseng ba chumni takpa mari leinana material sing puthokna ba khanganki panbe yaba State asida oiriba law and order gi firum amadi state BJP gi marakta luchingba sinnanabagi khongthang amakana lokhatnarapa matam chahi asigi February gi anganba sarukta Chief Minister N. Biren from Thadoki mahakna from Thadokraba matung tha adumaki tang 16 da Manipur da president rule thamlakibani maitaibu ST list da pibagi matangna Manipur High Court na takiba rai amagi mayokta chingi district singda in 2023 gi May 3 da tathakiba tribal Solidarity March ki khongchat ki matung dagi hawrakiba maitai amadi KUKI anigi kanglup ki irang aduda mi chani ga humpu hena sikhi amadi mi lising humpu henbana mayum makai thadokduna lanjin aduna hawjik phawa tongan mafam sing hangba relief camp changjafam loduna leinari nakalam romdana ngasi government employees sing pen down strike ki khongjing sangsin ga dawri Government employees singi mihut sinduna Manipur Government Services Foundation MGSF na tan khiba demand tara taruk asi fawa government na thausa na lesin babu yaning da fogdok oina ayang government ki department kuding magda employees na pen down strike ki khongjung sangsil lagani haina MGSF ki president laishram na fogdok kre besum thongda leiba pensioner sanglen da pangthokiba pawgi mifam amada elsarana hai foundation Federation asina demand tara taruk yawba memorandum ama government ta pisin khiba asi government na piba ngamloidaba demand amata nate demand sing asi
employees-singgi khongchat chawkhat thawrang gidamakta administrative measurement lokhatpiu haijabani. State asida government ki administration da kangkhong chairiba asi demand sing asi thabakta onthorakpada safaba oigani. Magnai Federation asina taliba demand sing asi PB mayokta October 13 tagina 13 fawba employees singna black vested tuna khongjang changsin kre. Master government ki maikadagi pakum amata fangdabadagi hayeng asi nomgi oiba pen down strike changsilagani haina government notice pikre. Black Bay strike asida Imphal manung amadi tungan district office singda thawai yauna saru yakhibagi damak mahakna thagadu fongdoki government pisan khiba memorandum aduda government employees singna amadi pensioner singna DADRC central government employee manana piu Nipan suba pay commission chana hanaba thabak thobiu employees singi black lock sing pithok piu pifam thokpa promotion piu hojik phawba tret suba pay chana driba department ta tret suba pay chana hanbiu haiba demand sing yauri demand sing asigi manung da DADR chada taraga mapan backlog leiriba asigi manung da supna gi chada ahum khak hengat hallagani hairiba asi yaba ngamlo mahakna makhatan hai government employees sing demand asi thawai bidaba asigi mayokta hayeng pen down strike ki khongjing changsin gadawribani Federation asida yauriba department singa hayengi khongjang asi mapung phahanduna employees singa taliba demand asi government kin nakong yahon nasi hayengi khongjang asina mahiloisang amadi essential services singi employees singdi konsiloi sarat namakhatan hai employees singna sis work strike ki khongjang oina changsilambe yaba adu state asigi economy da akaiba pirakani haiduna nongmagi oiba khongjang oina changsin gadawribani employees singna di masigi wakhalon asi chenba ngamlaga government di employees singi khandaba asi yama laibak thibani karigumba khongjang asigi matung fawba government adumak tumina leirabadi employees singna district headquarters amadi tongan mafam da makhal makha kayagi khongjing sing changsilanaba sem sari haina makha taki Chairak asida Manipur University ki BC loktho haiduna mahiroi singna ras baban da thomjin khre Manipur University ki Vice Chancellor Professor N Lokendra mafam loktho haina tongan ba demand tawduna mahiroi singna Governor unanaba ras babal tamna thomjin khre Manipur Police ki kambu singna mahiroi sing adu thingna naba honaba da nakal ani gi marakta yamna chawna moknaba thokre ngasi nungthil KSA Kanglai Park Students Association ki thomi sing luchingduna mahiroi kyana Vice Chancellor Professor L Lokendra loktokadabani Sep Manipur University asina chingba thaba plate card kaya paiduna Imphal gi nitai pa chuthekta leba ras babal tamna thomjin lakhe mahiroi sing aduna Kaisampat junction dagi thong lanthoroktuna ras baban tamna thomjin lakna ba hotnaba da Manipur Police ki kambuna BJP Manipur Pradesh ki office hack mayok nabada leba DIPR di office mapara thattuna thingki mahiroi singna Maikai dudagi sunam phuda changsin naba honarapda police yam kanna mukna ki Imphal West ki SP Masafa ba laklaga wari sanaraba matung da mahiroi sing aduna Pauna Bazar machin fawba takthoraktuna mamai thangda laksinki Paumi sing da KSA gi President Sukham Vidyanandana khongjang adugi matang da hai Manipur University ki Vice Chancellor from Thadou e Lokendro hek purakpadagi University asi Kangkhong Chaire University da laijariba kanglon pumnamak thugairaga thabak thoram kaya tawduna mapu pandabaga chapmana hale teaching and non-teaching staff sing lawda irregularities kaya laibaga mohot khudam laitaba natna training ningthina tawkidaba mami chauntai masigi mathakta university asigi administrative ki yanglen saru oiriba statutory post khanbada mi amana voting right ani phangba yawramle asida natna yamna chaynalingai oiba mongda student 18 close ani asi administrative tokthokre amendment tokthokraba adu gadget oina phongdringai statutory post su khanjinbagi wathok su leiri university asida makhoi kharana gengkhupu gi mongda mana tawning ba tawrukpadagi Marai chaitharaknaba ajoba maram oirakli Professor L Lokendrona University asigi
ट्रेड रूल्स स्टेटू खोंगोइनरगा थबक थौरम कया अमा तौरगा लैबा असिना यूनिवर्सिटी असिगी मराइबक थिनिंगाई ओहेलकपनि हाइनसु यामना कन्ना मराल सिकी महाकना मखा ताकी गवर्नमेंट यूनिवर्सिटी ओरकलिबा फिबम असिदा मिडियंग चंगबिनबा हाइदुना KH गी माइकेदिगी उननबा क्यारा हाइजरबसु लैख्रबनि अदुमकपु गवर्नमेंट अपॉइंटमेंट पिरक्तबना उनबा फंगदन लैरखी गवर्नमेंट हिरम असिदा लुमना लौदबा मतौ उत्पा असि यूनिवर्सिटी की मनुंगा तौरिबा अमोटपा कया असिदा गवर्नर सु नाकोइनना यावब्रा हाइबगी वहंग थोरकहले अथुबदा गवर्नर इंडिपेंडेंट इंक्वायरी कमिटी अमा सेमदुना यूनिवर्सिटी असिगी थबक थौरमसिंग असि थिगत हनगदबनी लोइनना वाइस चांसलर की मथक्तसु इंक्वायरी तौदुना मराल पुथोकपग लोइनना महाकपु फमदगी लौथोकदबनी हाइना विद्यानंदन फोंदोकी नाकल अमरोमदना IDP सिंग रिलीफ मटेरियल की महत्व सेल ओइना पीबा हौख्रे मणिपुर इंस्टॉक लिसिंग अनि कुलहुमदोई की मे अहुमदगी हौरकलिबा इरांग असिदा मयुम माइकई मांग ताखेबदगी लांजेनदुना रिलीफ कैंप सिंग लैरिबा मिसिंग IDP सिंग असिदा डिस्ट्रिक्ट की DC की खुथांगदा पिरंबा रिलीफ मटेरियल अदु था असिगी अमदगी लेपखिबगा लोइना मदुगी महत्व सेल ओइना पीबा हौख्रे अदुमकपु मी अमदा नोंगमदा लुपा मरफूगा मरी की सेंफम महाके अकाउंट BT डायरेक्ट बेनिफिट ट्रांसफर तौरिबा असिना हिंगबा ngamgadra हाइबगे अचौबा वहंग लाखली मणिपुर गवर्नमेंट के चीफ सेक्रेटरी डॉक्टर पुनीत कुमार गोयल हौखिबा अक्टोबर 19 दा थोखिबा ऑफिस मेमोरेंडम मदुगी मतुंगना डिप्यूटी कमिश्नर की खुथांगदा रिलीफ मटेरियल रिलीफ कैंप सिंगदा लैरिबा IDP सिंग इंटरनली डिस्प्लेस्ड पर्सन सिंगदा रिलीफ मटेरियल सिंग पिरंबा दो अक्टोबर 19 दगी लेपखिबनी चलिबा था नवंबर अमदगी IDP सिंग इमुंग अमगी मकोक अदुगी बैंक अकाउंट मी अमगी नोंगमदा लुपा मरफूगा मरी की सेंफम असि डायरेक्ट बेनिफिट ट्रांसफर तौबगी थबक हौरखिबनी मसिगिदमक डिस्ट्रिक्ट एडमिनिस्ट्रेशन रिलीफ कैंप सिंग लैरिबा मी सिंगी डिजिटाइल्स लिसेमखी मखोगी आधार वोटर ID नत्रगना गवर्नमेंट पीबा डॉक्यूमेंट सिंग वेरीफाइड तौकी बेनिफिशियरी सिंग तंगाई फदबा आधार लिस्ट तौबा बैंक अकाउंट अमा लहली मदुगिदमक डिस्ट्रिक्ट ऑफिशियल सिंग बैंक सिंग खुसम नरगा अकाउंट ओपनिंग कैंप पांगथोकी हाइरी डिप्यूटी कमिश्नर ना IDP सिंग बैंक अकाउंट सिंग अदु खोमजिन बगल लोइना मखोगी फंगफम थोकपा सेंफम अदु DBT की खुथांगदा फंगहली मदुगिदमक डिस्ट्रिक्ट एडमिनिस्ट्रेशन मणिपुर सरकार के होम डिपार्टमेंट के खुसम नरगा IDP सिंग सेंफम अदु था अमगी अहानबा चयोल पीगदबनी सेंफम असिना मखोगी नोंगमदा दरकार लेबा पोलम सिंग अदु मसाना लेजबा nghamhangani चलिबा नवेंबर था असिगी ओइना IDP सिंग अकाउंट सिंग सेल चंगबा हौरे हाइरी डिस्ट्रिक्ट एडमिनिस्ट्रेशन रिलीफ कैंप सिंग इलेक्ट्रिसिटी क्लीनिंग अमसुंग अतै इमरजेंसी ओइबा मतेंग सिंग पांगबगी थौदांग लोगदबनी चही असिगी सेप्टेम्बर था फावबा डिस्ट्रिक्ट एडमिनिस्ट्रेशन की मतेंग फंगलंबा IDP सिंगना खुदोंचाबा असि लौबा यागनी रिलीफ कैंप लैरिबा मफम सिंग SDO सिंगना ग्रीवांस रिडिशल ऑफिसर ओइदुना IDP सिंगी लाकपा कंप्लेंट सिंग यंगसिनगनी रिलीफ कैंप लैरिबा NFSA कार्ड होल्डर सिंग हानगुमना डिस्ट्रिक्ट सप्लाई ऑफिसर सिंग चेंग फंगहनगदबनी DC सिंग मतम चाना IDP सिंग मतम चाना फंगफम थोकपा फन पीगदबनी हाइरी मरकसिदा गवर्नमेंट लखटकिबा फिरेब असिदा सिविल सोसाइटी ऑर्गेनाइजेशन क्या के माइकैदगी लाकलिबा वाफमदे अवाबा कयाना पिक थलबा रिलीफ कैंप लैरिबा मी अमना नोंगमदा लुपा मरफूगा मरी फंगबा असिना करमना हिंगबा ngamgadawribano हाइबिसिने मी अमना नोंगमदा लुपा मरफूगा मरी फंगलबदि महागना था अमदा फंगदawriba सेंफम असि लुपा लिसिंग अनिगा चमंगागा कुन्नी सेंफम असिना चाना थकनबा हिदाक लांगथक अंगांगी तंगाई फदबा पोलम अमसुंग लैफमगी तंगाई फदबा सिंग अदु करमना सिजनबा ngamgadawribano हाइरिबसिने रिलीफ कैंप लैरिबा इमुंग अयामना मयुम माइकै अमता लैतबा सिंगनी मसिगी मथक्ता मखोगी हिंगनबगी लंबी लैत्रबनी गवर्नमेंट के माइकैदगी पिकलबा सेंफम खरा पीबा सिना मतम सांगना पुंसिगा लोइनना अनाबा सिंग सागोनरिबा इमुंग सिंग अंगांग अमदी अहल ओइरबा मी सिंग मथौ ताबा सिंग मतेंग पांगबा ngamgadawribra हाइबसि अचौबा वहंग अमा ओइरकली मसिनी ngasi नोंगमगी मरोबा हेडलाइन सिंग अमदे मरोबा पाउसिंग ताबिरिबा सिंग बो अमुक
खुरुमजरी अमदि चैनल असिबु नुक्सिबिदुना लाइक शेयर अमदि सब्सक्राइब तब काउबिगनु हाइबगलुना मतंग स्वाइदा टेंशन जरी।